Kuki singgina total shutdown, Naga singgina economic blockade chathari. Fajinkhiba micham miyam kannanaba security force na Chinggi mafam kayada combing operation chathaba houkhre. Kangpokpi district ki Kolen amasung Chinggi lonaba mafam amada khulai paibasing attack chatharakpada church leader ahum laikhidraba matungda Fajindru thamliba kanglup ani ki micham sing kannanaba security forces na paksana thi humbagi thabak chathaba houkhre. Paw amagi matung ina Indian Army, Assam Rifles, Manipur Police amasung atay Central Security Agency singna khudong thiningai oiba mafam sing maruoina Kangpokpi amadi masiga thangnariba district singda paksana thi humbagi thabak chathari. Hauzik phawa Fajindru thamliba kanglup ani ki miyoi sing khongol liraduna thi humbagi thabak chathabani. May 13 da kulai paibasingna chatharkiba attack ta Thado Baptist Association India TBAI gi luchingba ahum sikhibani. Thawdo adu church ki thorum ama yaururaga halakpagi lambida thokibani. Fajiluraba miyoi khara thadораklabasu miyoi khara Fajindru thamahuriba maramna security forces na miyoi sing adu gi khongol liraduna thi humbagi thabak chathabani hairi. Security officials sing kulai paibasing leiramba yai haina chingnaba umangi saruk singda paksana thi humbagi thabak chathari. Church ki leader singda attack chatharkibaduna maram oiraga kanglup ani gi marakta ungkhanabagi chang wangkhalaki. Maikai kayadagi ing tapa phibam lehnaba appeal tawrakhrabasu Fajindru thamliba miyoi khara hauzik phawba thadorakpa leitri. Oirakliba phibam masida Manipur lengakna pamduba thodok thokpa yai haina chingnaba mafam singda security gi akanba section thorang lakhutpa houkhre. Senior official singna oirakliba phibam masi kupna yengsinbaga loinana khudong thininga oiba mafam kayada ahenba security personnel sing thajinkre hairi. Marak asida Fajinkhiba naga gi miyoi taruk condition amata yaudana thadorakadabani haina hanjinna matam thakiba United Naga Council UNC gi aroiba matam adu haukhibadagi national highway khudingmakta district amaga pochai puthok pusin tawbada athingba thamle haina lauthokre. Athingba si naga gi miyoi taruk adu thadoktriba makai chathagani hairi. Amaromda Kuki singna makoi gi micham miyam sing naga singna khundaba mafam singda chatanaba khanganba leikre. Makoi nasu naga singna Fajindru thamliba miyoi 13 adu athuba matamda sinarakadabani haina demand tawri. Manipur lengakna Kuki micham mari adugi punsi kannanaba operation chathagadabani haina suphongdokli. Oirakliba phibam asida nagagi miyoi taruk adu hauzik phawba hinglibra natraga sikhrbara haiba lengaktagi I paw amata phangba ngamdri. Maitaigi miyoi kaya ama fakhraba tungda thiba khangandabagi thodok kaya thokiba adugumna nagagi taruk asisu hatkraba matungda thiba phangandabagi thoksel ama chatharaklabara haiba wahang ama lakle.